Thakatjari akhoi Aksagi President akhoi Yamba unana distinguished guests in the video matong makata kusiti tulok pa ini makata na po ina akhoi hagupit promotion da akhoi na kumusa ugo akhoi tumang ko registration ko na akhoi na Menurut Kruzai isolation iba yang kayak mengenai beberapa bagi sisi studi utama yang si beberapa untuk beberapa penyakit itu usaha ini guna lancar iba bagi turut di Kruzai guna sasim senior sim junior sim yang aksagi dengan ada menjadi aksa memiliki pesan pemain mikir untuk dalam mencari yang ada segi program si Singapura pada apa sarga muda tahu lagi ada juga semuanya program apa terdori hai aduh kelima tadi terdori mau ada yang kena anjur dia kelima pun bagi belum coba boleh jadi pun masih kaya tekan coba aduh kamu pernah sudah Kadang kita udah ada pergi Indonesia, apa mana hai, atau lainnya. Ayo kita tahu segi, hai. Pun ada yang berkait. Ayo ya, ya,
ꯍꯧꯖꯤꯛ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯂꯦꯡꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯂꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗ ꯑꯩꯗꯤ ꯑꯣꯚꯔꯂꯨꯛ ꯇꯧꯖꯔꯨꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯄꯨꯟꯕꯁꯤ ꯉꯥꯛꯇꯪ ꯑꯩꯅ ꯍꯣꯁ ꯇꯧꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯁꯥꯒꯤ ꯈꯨꯗꯣꯜꯅꯤ ꯂꯧꯖꯒꯦ ꯉꯁꯥꯏꯁꯨ ꯈꯪꯕꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯤ ꯃꯁꯛ ꯇꯥꯛꯏꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯦꯝꯕꯔ ꯑꯣꯏꯔꯒꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯆꯦꯟꯕ ꯃꯤ ꯈꯔꯅ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯂꯧꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯑꯛꯁꯥ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤꯁꯨ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯅ ꯑꯗꯒꯤ ꯅꯤꯡꯊꯦꯝꯕ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯇꯩꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯄꯨꯛꯆꯦꯟ ꯆꯦꯟꯕꯤꯗꯅ ꯑꯩ ꯉꯁꯥꯏ ꯑꯣꯏꯕꯒꯤ ꯐꯝꯃꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯌꯨꯝ ꯄꯨꯟꯅ ꯁꯤꯟꯂꯥꯡꯕꯤꯔꯝꯕꯅꯤ ꯑꯩ ꯍꯜꯂꯛꯑꯒ ꯑꯁꯨꯝ ꯑꯩ ꯁꯤꯟꯕ ꯁꯥꯒꯅꯤ ꯑꯗ ꯌꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯀꯥꯔꯤꯅꯁꯨ ꯊꯝꯕꯤꯕ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯛꯇꯅ ꯇꯥꯁꯤꯜꯂꯒ ꯁꯤꯒꯨꯝꯕ ꯊꯧꯗꯥꯡꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯍꯧꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃ ꯁꯦꯝꯕꯀꯥꯟꯗ ꯁꯥꯔ ꯑꯥꯏꯒꯁ ꯑꯃ ꯇꯧꯔꯒ ꯁꯨꯝ ꯁꯦꯝꯃꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯑꯩꯈꯣꯏꯒꯤ ꯑꯛꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯑꯦꯂꯨꯝꯅꯥꯏ ꯃꯨꯚꯃꯦꯟꯗ ꯂꯤꯗ ꯇꯧꯔꯤ ꯍꯥꯏꯕꯗ ꯊꯣꯏꯗꯣꯛꯅ ꯂꯥꯟꯅ ꯈꯟꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯂꯨꯝꯅꯥꯏ ꯑꯃꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯋꯤꯗꯥꯎꯠ ꯃꯆ ꯔꯤꯁꯣꯔꯁꯦꯁ ꯍꯥꯏꯕꯗꯨ ꯎꯠꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊ꯭ꯔꯨ ꯃꯦꯗꯤꯌꯥ ꯑꯗꯨ ꯃꯌꯥꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯈꯔꯗꯁꯨ ꯑꯁꯤꯒꯨꯝꯕ ꯑꯦꯂꯨꯝꯅꯥꯏ ꯃꯨꯚꯃꯦꯟꯁꯤ ꯂꯥꯛꯄ ꯎꯖꯩ ꯃꯔꯨꯑꯣꯏꯅ ꯒꯨꯔꯨ ꯁꯤꯛꯁꯅ ꯄꯔꯝꯄꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯥꯡꯈ꯭ꯔꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯤꯛꯂꯕ ꯃꯈꯜꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯃꯥꯡꯈ꯭ꯔꯒ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯃꯤꯂꯤꯗ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯄꯟꯖꯅꯤꯡꯉꯤꯕ ꯃꯔꯤꯁꯤꯗꯒꯤ ꯈꯔ ꯈꯔ ꯇꯞꯅ ꯇꯞꯅ ꯅꯥꯊꯩꯔꯛꯄ ꯑꯣꯏꯅ ꯎꯖꯕ ꯑꯗꯨꯅ ꯑꯛꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯒꯣꯜꯗꯤ ꯒꯨꯔꯨ ꯁꯤꯛꯁ ꯄꯔꯝꯄꯔꯥ ꯑꯁꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯖꯕꯅꯤ ꯁꯤꯁꯤꯗ ꯂꯦꯞꯇꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯨꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯂꯩꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯣꯖꯥ ꯅꯨꯄꯥꯗꯤ ꯑꯣꯖꯥ ꯈꯛꯇ ꯂꯩꯕꯤꯔꯛꯑꯦ ꯑꯇꯩꯗꯤ ꯑꯣꯖꯥ ꯂꯩꯕꯤꯔꯛꯇꯕ ꯅꯨꯃꯤꯠꯇꯨ ꯑꯣꯖꯥ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯗꯤ ꯄꯥꯡꯒꯜ ꯀꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯁꯤꯛꯁ ꯄꯔꯝꯄꯔꯥꯒꯤ ꯂꯝꯁꯦ ꯑꯗꯨꯝ ꯉꯥꯛꯆꯕꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯈꯤꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯤꯔꯛꯀꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯛꯁꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯣꯅꯔ ꯇꯧꯕ ꯌꯥꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯊꯣꯛꯄꯤꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯂꯨꯝꯅꯥꯏ ꯍꯟꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯃꯥꯏꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯅꯠꯇ꯭ꯔꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯂꯨꯝꯅꯥꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯣꯖꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯔꯤ ꯁꯨꯃꯥꯏꯅ ꯉꯝꯕ ꯉꯝꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯄ꯭ꯔꯣꯁꯄꯦꯛꯇꯤቭ ꯃꯦꯝꯕꯔꯁ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯤꯇꯔꯦꯔꯤ ꯐꯪꯁꯟ ꯃꯌꯥꯝꯗ ꯏꯪꯂꯤꯁꯀꯤ ꯄꯣꯏꯝ ꯏꯪꯂꯤꯁꯀꯤ ꯗꯤꯁꯤꯇꯦꯁꯟꯗ ꯌꯥꯝꯅ ꯁ꯭ꯀꯨꯜ ꯃꯃꯥꯏ ꯄꯨꯔꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯔꯦꯟꯗ꯭ꯔꯅꯤ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯒꯤꯗꯅ ꯑꯩꯈꯣꯏꯒꯤ ꯔꯥꯎ ꯁꯨꯃꯥꯅꯟꯗ ꯀꯥꯏꯕꯨ ꯁꯨꯃꯥꯅꯟꯗ ꯍꯥꯏꯕ ꯂꯩꯕꯅꯤ ꯃꯥꯁꯨ ꯈꯔ ꯂꯩ ꯃꯦꯝꯕꯔ ꯑꯣꯏꯔꯛꯑꯅꯤ ꯃꯥ ꯔꯤꯇꯥꯌꯔ ꯇꯧꯕ ꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛ ꯑꯦꯛꯆꯨꯋꯦꯂꯤ ꯐꯤꯖꯤꯛꯁ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ ꯂꯩ ꯑꯗꯒꯤ ꯑꯇꯣꯞꯄ ꯍꯤꯟꯗꯤꯒꯤꯗꯅ ꯑꯔꯦꯁ ꯒꯣꯁ꯭ꯋꯥꯃꯤꯅ ꯇꯧꯗꯦ ꯑꯗꯒꯤ ꯌꯥꯝ ꯃꯅꯥꯎꯒꯤ ꯁꯨ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯌꯥꯝꯅ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯜꯂꯒ ꯁꯨꯝ ꯆꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯑꯃ ꯊꯝꯖꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯕꯨ ꯑꯣꯅꯔ ꯇꯧꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯅꯠꯇꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯦꯆꯤꯞꯃꯦꯟ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯛꯁꯥ ꯐꯦꯃꯤꯂꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯖꯤꯛꯇꯪ ꯑꯦꯆꯤꯞ ꯇꯧꯖꯔꯛꯄꯗ ꯃꯌꯥꯝꯅ ꯑꯦꯟꯀꯔꯦꯖ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯃꯆꯥ ꯑꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯑꯃ ꯊꯝꯅꯅꯕ ꯍꯣꯠꯅꯕꯤꯕꯅꯤ ꯈꯟꯖꯩ ꯑꯩꯈꯣꯏ ꯌꯥꯝ ꯑꯦꯆꯤꯞ ꯇꯧꯖꯕ ꯅꯠꯆꯗꯦ still we are students, still we are serving, we are ꯑꯩꯈꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯈꯤꯇꯪ ꯆꯠꯄꯗ ꯌꯥꯝ ꯍꯩꯅꯖꯔꯨꯕ ꯅꯨꯡꯉꯥꯏꯖꯔꯨꯕꯒꯤ ꯈꯦꯠꯅꯕ ꯈꯛꯇꯅꯤ
siya na mo inagdada suba o ito nga ang mga sisisto na pobre mga profession na ang gusto sa itawi ang mga nasiging sida ang gusto ito kung gusto ito sa buzzer ka pwede hindi ko sa sinda pwede nga ang katsyan na ba na nagaya buzzer gusto kayo na sasigi ang tanda pwede ba pwede mahanga pwede nga pwede ka ba Governor. Makan sila kini dalam yang sebelum biarkan TV.